ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯕꯁꯤꯡꯗꯤ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯃꯥꯅ ꯊꯣꯛꯄ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯁꯨꯅꯕ ꯅꯣꯡꯃꯒꯤ ꯃꯇꯝ ꯋꯥꯅ ꯂꯦꯟꯕ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯕ ꯂꯣꯏꯔꯕꯅꯤꯅ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯅꯨꯡꯊꯤꯜ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯗꯅ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯅ ꯂꯥꯏꯔꯤꯛꯇꯨ ꯁꯕꯖꯦꯛ ꯈꯨꯗꯤꯡꯒꯤ ꯄꯨꯡ ꯃꯁꯤꯡ ꯈꯥꯏꯗꯣꯛꯂꯒ ꯄꯥꯅꯕ ꯍꯣꯠꯅꯖꯩ ꯅꯨꯃꯤꯠꯇꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯂꯩꯁꯤ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯕꯣꯛꯅ ꯀꯧꯔꯛꯂꯤ ꯏꯁꯨꯊꯣꯏꯕꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯕꯣꯛꯄꯨ ꯏꯁꯤꯡ ꯈꯔ ꯊꯛꯀꯦꯅꯦ ꯂꯩꯁꯤꯁꯨ ꯃꯕꯣꯛꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯪꯉꯛꯂꯤ ꯑꯕꯣ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯑꯣꯏꯅ ꯊꯛꯁꯤꯀꯣ ꯑꯩ ꯑꯕꯣꯛꯅ ꯊꯛꯄ ꯉꯝꯅꯕ ꯈꯤꯇꯪ ꯏꯪꯍꯟꯒꯦ ꯑꯄꯥꯕꯤ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯜꯂꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯇꯞꯅ ꯉꯥꯡꯂꯤ ꯑꯕꯣꯛꯇꯤꯅꯦ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯍꯩꯅꯗꯦꯅꯦ ꯇꯞꯅ ꯑꯗꯨꯝ ꯍꯩꯅꯔꯛꯀꯅꯤꯌꯦ ꯗꯣꯛꯇꯔꯅ ꯉꯔꯥꯡꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯎ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯅꯦ ꯗꯣꯛꯇꯔꯅꯁꯨ ꯎꯔꯔꯣꯏ ꯂꯩꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯣꯛꯀꯅꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯑꯕꯣꯛ ꯑꯩ ꯅꯣꯛꯑꯔꯣꯏꯌꯦ ꯅꯪꯒꯤ ꯄꯔꯤꯈ꯭ꯌꯥꯗꯨꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯋꯥꯠꯇ꯭ꯔꯦꯕꯣ ꯊꯥ ꯑꯃꯈꯛ ꯉꯥꯏꯔꯦ ꯋꯥꯠꯂꯤꯅ ꯑꯗꯨꯗꯤ ꯊꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯅꯗꯤ ꯀꯨꯏꯗ꯭ꯔꯦꯅ ꯄꯥꯈꯠꯂꯤꯀꯥꯟꯁꯤꯗ ꯏꯁꯨꯊꯣꯏꯕꯤ ꯑꯕꯣꯛ ꯀꯩ ꯍꯥꯏꯒꯦ ꯑꯕꯣꯛꯄꯨ ꯍꯪꯕ ꯃꯤꯒ ꯂꯥꯛꯄ꯭ꯔꯥ ꯂꯩꯁꯤ ꯇꯉꯛ ꯑꯕꯣꯛ ꯀꯅꯥꯁꯨ ꯂꯥꯛꯇꯤꯌꯦ ꯀꯔꯤ ꯀꯅꯥꯁꯨ ꯂꯥꯛꯇꯕ ꯀꯩꯗꯧꯔꯒꯦꯕꯣ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛꯄꯨ ꯃꯤꯅ ꯍꯪꯕ ꯂꯥꯛꯇꯣꯏꯕꯣ ꯂꯥꯛꯇ꯭ꯔꯕꯗꯤ ꯌꯥꯔꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯕꯣꯛꯀꯤ ꯃꯤꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅꯦ ꯂꯩꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯕꯣꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯟ ꯍꯣꯡꯗꯨꯅ ꯂꯩꯔꯛꯄꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯤ ꯃꯕꯣꯛꯀꯤ ꯃꯔꯤ ꯃꯇꯥ ꯂꯩꯔꯕꯩ ꯈꯟꯗꯨꯅ ꯋꯥꯈꯜꯗꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯑꯕꯣꯛꯀꯤ ꯏꯆꯥꯅꯦꯕ ꯑꯗꯣ ꯑꯕꯣꯛ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯕꯣꯛ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ ꯑꯕꯣꯛ ꯃꯤꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯗ꯭ꯔꯁꯨ ꯃꯃꯤꯡ ꯈꯪꯂꯗꯤ ꯍꯌꯦꯡ ꯑꯕꯣꯛꯄꯨ ꯊꯤꯕ ꯂꯥꯛꯄꯗ ꯑꯕꯣꯛꯅ ꯍꯥꯏꯕ ꯃꯤꯗꯨꯅꯤ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯑꯕꯣꯛꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯎꯔꯣ ꯁꯣꯏꯗꯅ ꯍꯥꯏꯌꯨꯀꯣ ꯑꯕꯣꯛ ꯁꯣꯝꯗꯅ ꯄ꯭ꯔꯦꯃꯤꯂꯥꯅ ꯅꯗꯣꯝꯆꯥꯗꯨꯕꯨ ꯅꯣꯡꯃꯇꯁꯨ ꯀꯣꯏꯊꯣꯔꯛꯑꯣ ꯍꯥꯏꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯥꯛꯄ꯭ꯔꯁꯨ ꯂꯥꯛꯇꯦ ꯅꯤꯈꯤꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯣꯏ ꯑꯗꯨꯋꯥꯏꯗꯣ ꯍꯣ ꯈꯪꯗ꯭ꯔꯦ ꯀꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯔꯕꯅꯣ ꯅꯣꯡꯃꯇꯁꯨ ꯃꯆꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯅꯠꯇꯦꯗꯣ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏ ꯑꯗꯥꯏꯗꯣ ꯂꯩꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯦꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯐꯩ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯏꯗꯣꯝꯆꯥ ꯍꯣꯏ ꯑꯗꯥꯏꯗ ꯂꯩꯔꯨꯁꯤꯔ ꯈꯜꯂꯤꯅꯦ ꯍꯩ ꯃꯗꯨ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕꯕꯨꯗꯤ ꯂꯣꯏꯅ ꯐꯕꯅꯤ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗꯦ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯃꯁꯨ ꯆꯥꯕ ꯐꯪꯕ ꯅꯠꯇꯦꯗꯣ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕꯅꯤ ꯃꯤ ꯅꯪꯕꯣ ꯑꯁ ꯑꯗꯨꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯅꯗꯣꯝꯆꯥ ꯇꯣꯝꯕꯤ ꯍꯣꯏꯗꯗꯤ ꯆꯪꯉꯛꯄ꯭ꯔꯥ ꯅꯪꯕꯣ ꯆꯪꯉꯛꯇꯦꯗ ꯇꯜꯂꯦ ꯑꯩ ꯃꯣꯏꯗꯒ ꯆꯪꯕ ꯍꯩꯅꯗꯦ ꯍꯌꯦꯡꯅꯦ ꯂꯥꯛꯑꯝꯃꯒ ꯑꯃꯨꯛ ꯆꯪꯉꯝꯗꯦꯅ ꯏꯁꯧ ꯇꯧꯔꯅꯤꯗꯣ ꯈꯪꯗꯦꯗ ꯏꯃꯥꯁꯤ ꯑꯩ ꯃꯣꯏꯗ ꯆꯪꯕꯗꯣ ꯇꯜꯂꯦꯕ ꯏꯗꯣꯝꯆꯥꯗꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯆꯥꯅꯨꯄꯤꯅꯤ ꯒꯥꯏꯅ ꯁꯤꯛꯄꯤ ꯃꯥꯟꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯑꯩ ꯇꯜꯂꯦꯕ ꯍꯩꯃꯥ ꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯤ ꯁꯨꯝ ꯃꯥꯟꯕꯒꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯑꯗꯨ ꯕꯨꯡꯉꯣ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯅꯤ ꯍꯥꯏꯒꯦ ꯍꯟꯗꯛꯀꯤ ꯁꯨꯇꯤꯁꯦ ꯊꯥ 2 ꯁꯤꯐꯥꯎꯗꯤ ꯂꯩꯒꯦ ꯍꯥꯏꯔꯅꯤꯌꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯣ ꯃꯃꯥ ꯑꯩꯒꯁꯦ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯅꯦꯕ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯕꯨ ꯃꯥ ꯀꯥꯟꯅꯗꯦ ꯃꯊꯪ ꯊꯣꯔꯛꯄꯗꯗꯤ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯅꯤꯈꯤꯜꯁꯨ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯃꯅꯥꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯒ ꯏꯃꯥꯁꯦ ꯅꯨꯄꯤꯕꯨ ꯂꯩꯔꯕꯣ
Kaidi nupino, kay ming kauge ba? Laite, thidori ni kaino. Laitibagi wa oire. Adoi masya, asing bai luhong doira ba? Hongoi phagi tobuni. Angang yam oirida, imasina chingda panghai hairini. Adune ba, aidi ba, hong doiga marure. Somda mi thamoi kai ba yaurane na nungai birudre. Kariya kana thamoi kai re ba? Nikhil marai du chiklaga. Kem hai de masi. Bungo sing na yo, akoi sanabu nupi ga koirabo. Koidabani de masi. Aduga thamoi kai ba haiduna karige. Imasya, adudi nupi gi nati. Bangras lu hongadi ma changaroi. Ai tomta ada leiru dongdo. Thamoi kai ni haibani. Haima adugi oire angau basidi ba. Akoi chak loirabo. Ai mu chak lameda. Loire, lao. Imasi thibirage. Numidang wairam sumang wai tairingai Miranda thongalomdagi hatu chansilakli madu badalaisi kari tawba yaurasano khali. Miranda laisi manakta gate famtharaga sordu thabet holi. Miranda kedaurage adukana chelaide. Miranda sordu sangno hontoraga hairakli. Nang lenga pau phonadaba kayam kuirage. Kaigino thaum phare. Nahan mo leninda chithi pian bada. Chithi reply adum halakidre ko. Sia, ai ke no mahage. Hayo. Punsisida miyoi ba mata thazaba thamba yade. Ai fawo thazagano. Maramdi ai gi thamoi da kari khali. Nangna su uba ngamba nate. Adubu ai nangbu asengba maruptagi helaga pokmina be chilenau ni haina khali. Miran kaino nang haidubo. Aina ngasi nangona tonggodawriba wase nangi thamoi thugage nangmu mechak pige khalaga tonggodaba nati nangbo wafamdudagi kange khalaga tonggodawribani leisi ingawre adubu kai wano ba ngaikose ai waisem ta table shintige aduga fazana phamaga tamubako hairaga tayam liwa waidu thuna loshili sumangda mora ani puthorakli se sida phamose sia Lendo nupi koire hai Laisi masado swai laukiba khangaude Miranda na Linda na hairapane Miran ma bo singmagi nupi koirabra Aina nangonda mo phagi tawkidra Aisu sapsaba khudam phanglabane Kari ma bo nupi koiraba Thazadi Miran noina seran turan taboirongani Madi dumai tawgadaba nati ai bu yamna nusibibane hairaduna mapira chelakli laisi ai khange nangna thazaroi haiba adubu masa asengmane aina karigi nangonda oidaba ngangni nupido Angela kawi lenga tha ani phari hai khangnaba hana lenda haiba nupini adubu lena yadaba hositi mabani phazana khangnare nupidugi imung manungsu yamna lingbo male aduga lengi macha nupigasu yamna yanai hai nupiduna lengi macha nupigi phurit phiron achaposu toina dum leibi male yarido ai taningre ai makha na taba pamre laisi asukui ba matamse mahanengo na pau phorok tabagi maram ai khangle karigi asuk thuna hongkriba ai su thazarude magi mo umduna samai tawrakani haiba ai khange magi do ahen bathi bane haiduna mapidu taithokli laisi kem ta khalurano ngalinga sida khangaurise yam pharabani nupidu su ayabini lensi nupi koi khangkhangna koinai hai hojikan sa yam gamnare kem khalunu se mangondagi hen pam yam lakhini akhoi angang yam oi kaino matam yam wali apha phaba yam lakhini aigi ahan manu shibane khanda basungamne adubu kaukthok patabani aigi karamba iralda adumna hongkriba magi kari pendabano haibadudi ai hankini Miranda so laisi lembigi matongdo nungai taba fauri pharese nongmo matang chabada phasana unaraga hangse parkhaga luraga ado ai hanama torage matam su yadre imana thira maniba
ꯅꯪꯁꯨ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯊꯣꯛꯑꯣꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯈꯜꯂꯨꯅꯨꯀꯣ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯊꯕꯛ ꯇꯧꯖꯍꯧꯔꯣ ꯃꯤꯔꯟꯗꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯃꯥꯒꯤ ꯑꯑꯣꯟꯕꯗ ꯊꯃꯣꯏ ꯃꯥꯁꯨ ꯑꯣꯟꯈ꯭ꯔꯦ ꯊꯥꯖꯗꯕ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯍꯪ ꯀꯌꯥꯅ ꯌꯣꯝꯅꯔꯦ ꯂꯩꯁꯤꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯔꯔꯦ ꯃꯤꯔꯟꯗꯥꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯟꯖꯦꯂꯥ ꯃꯕꯥꯅꯤꯒꯤ ꯄꯥꯎ ꯃꯤꯔꯟꯗꯥꯅ ꯇꯝꯂꯩ ꯃꯥꯅ ꯂꯦꯟꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕꯒꯤ ꯇꯝꯍꯟꯕꯅꯤ ꯂꯦꯟꯕꯨ ꯑꯃꯨꯛꯇꯪ ꯊꯤꯅ ꯉꯥꯡꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯎꯅꯕꯒꯤ ꯑꯁꯥ ꯐꯪꯗ꯭ꯔꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯄꯨꯝꯕ ꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯩꯁꯤ ꯅꯣꯡꯃ ꯂꯦꯅꯤꯟ ꯍꯣꯏꯗ ꯂꯥꯛꯂꯤ ꯏꯅꯝꯆꯥ ꯂꯦꯅꯤꯟ ꯂꯩꯕ꯭ꯔꯣ ꯐꯤ ꯁꯨꯔꯝꯕ ꯂꯦꯅꯤꯟꯒꯤ ꯃꯃꯥ ꯂꯩꯁꯤ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯂꯤ ꯏꯕꯦꯝꯃ ꯂꯩꯁꯤ ꯂꯦꯝꯕꯤ ꯏꯆꯥ ꯂꯥꯛꯏꯗꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤ ꯏꯅꯝꯆꯥ ꯀꯧꯊꯣꯛꯄꯤꯔꯛꯀꯦ ꯍꯣꯏ ꯏꯅꯝꯆꯥ ꯂꯦꯅꯤꯟ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯧꯔꯤ ꯕꯨꯡꯉꯣ ꯇꯥꯔꯕꯣ ꯅꯪꯕꯣ ꯕꯦꯝꯃ ꯂꯩꯁꯤ ꯂꯥꯛꯏꯅꯦ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯂꯦꯅꯤꯟꯁꯨ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯂꯦꯞꯄ ꯂꯩꯔꯤꯗꯨꯕꯣ ꯀꯥꯈꯠꯂꯛꯑꯣ ꯂꯩꯁꯤ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ ꯁꯨꯝ ꯀꯩꯅꯣ ꯃꯥꯡꯒꯦꯅ ꯂꯥꯛꯄꯅꯦ ꯂꯦꯅꯤꯟ ꯃꯃꯥꯅ ꯕꯦꯝꯃ ꯐꯝꯃꯝꯃꯨꯀꯣ ꯕꯨꯡꯉꯣꯒ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯏꯃꯥ ꯐꯤꯁꯦ ꯁꯨꯕ ꯂꯣꯏꯁꯤꯜꯂꯔꯣꯏ ꯃꯔꯨꯞ ꯊꯦꯡꯈ꯭ꯔꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯝꯇ ꯄꯤꯊꯣꯛꯈꯤꯒꯦ ꯍꯣꯏ ꯅꯝꯆꯥ ꯂꯦꯅꯤꯟ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯁꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯈꯛ ꯂꯧꯒꯦꯅ ꯂꯥꯛꯄꯅꯦ ꯀꯩ ꯃꯇꯦꯡꯅꯣ ꯂꯩꯁꯤ ꯆꯤꯊꯤꯗꯨ ꯄꯨꯊꯣꯛꯂꯒ ꯂꯦꯅꯤꯟꯗ ꯄꯤꯔꯛꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯤꯊꯤꯁꯦ ꯃꯁꯤꯃꯈꯛ ꯃꯉꯣꯟꯗ ꯌꯧꯍꯟꯕꯤꯌꯨ ꯑꯗꯨꯒ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯊꯨꯅ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯌꯨ ꯂꯦꯅꯤꯟ ꯏꯉꯛꯉꯛꯅ ꯆꯤꯊꯤꯗꯨ ꯂꯧꯔꯤ ꯑꯗꯨꯒ ꯆꯤꯡꯅꯅ ꯍꯪꯉꯛꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯥ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯕꯅꯤ ꯀꯔꯤ ꯂꯩꯁꯤ ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯀꯩꯝꯇ ꯇꯥꯗꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕ꯭ꯔꯥ ꯂꯧꯗꯤꯌꯦ ꯀꯩꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯉꯨꯗꯦ ꯃꯤꯔꯟꯗꯥꯅ ꯍꯥꯏꯔꯛꯄꯅꯦ ꯅꯨꯄꯤꯗꯨ ꯀꯅꯥꯅꯤ ꯍꯥꯏꯒꯦ ꯑꯦꯟꯖꯦꯂꯥ ꯀꯧꯏ ꯍꯥꯏꯕꯅꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯣ ꯑꯦꯟꯖꯦꯂꯥ ꯑꯣꯏꯔꯦ ꯃꯥꯗꯤ ꯍꯥꯟꯅ ꯂꯦꯟꯗ ꯍꯥꯏꯕꯅꯤ ꯂꯦꯟꯅ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯂꯦꯟꯗꯨꯕꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯃꯤꯅꯝꯕꯅꯣ ꯃꯁꯤꯈꯛ ꯈꯪꯅꯤꯡꯕꯅꯤ ꯃꯥꯁꯨ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤꯗ ꯐꯔꯤꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯣ ꯆꯤꯊꯤꯁꯤꯕꯨꯗꯤ ꯑꯩ ꯄꯤꯕꯤꯔꯒꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯔꯨꯅꯣ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯈꯤꯅꯤꯌꯦ ꯆꯤꯊꯤꯗꯣ ꯃꯗꯨꯈꯛ ꯄꯤꯕꯤꯌꯣ ꯀꯩꯒꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯣ ꯑꯩ ꯆꯤꯊꯤꯁꯦ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯦ ꯅꯪ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯨꯅꯨꯀꯣ ꯅꯣꯏ ꯃꯁꯦꯜ ꯈꯤꯇꯪꯗ ꯋꯥꯔꯧꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯈꯛ ꯄꯤꯕꯤꯌꯣ ꯍꯣꯏꯁꯦ ꯐꯔꯤꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨ ꯌꯧꯔꯗꯤ ꯑꯗꯣ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯆꯤꯊꯤꯗꯣ ꯌꯧꯍꯟꯕ ꯉꯝꯅꯤ ꯑꯗꯨꯏꯗꯤ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯈꯨꯂꯪꯁꯨ ꯆꯠꯇꯣꯏꯅꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯂꯩꯁꯤ ꯊꯣꯛꯈꯤꯕꯗꯨ ꯂꯦꯅꯤꯟ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ Logical trading community Manipurna mayamda yamna phajaba golden opportunity ma mayamda trading tamnabagi haitare yamna ahoma mamalda trading tamnaba opportunity ma piri adomna financial freedom adai nipal tangdana paisa tanba haiba pamlagadi forex trading gi oiba basic to advanced ni 2 months full course ama lakadoriba December 2021 dagi haugadori aduga subnatagi rupees 8,000 per month ne 2 months asida step by step trading skill develop tawba ngamnaba makhal kaya gi knowledge phangdigani aduga bank movement smart money concept amasung advanced oiraba step atop knowledge kya amasu kupna phangdigani aduga makhada piriba contact number asida pau view aduga khudong saba si puna longna si yamba thagachari
ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯧꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯁ꯭ꯀꯨꯜꯗ ꯑꯌꯥꯝꯕꯅ ꯂꯥꯛꯅꯩ ꯂꯦꯅꯤꯟꯁꯨ ꯖꯣꯅꯥꯁꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯖꯣꯅꯥꯁꯅ ꯑꯁ ꯀ꯭ꯌꯨꯁꯤꯅ ꯀꯩꯗꯧꯉꯩ ꯂꯣꯏꯗꯣꯏꯕ ꯍꯥꯏꯒꯨꯝꯗꯅ ꯐꯖꯅ ꯁꯥꯡꯉꯤꯕꯣ ꯍꯌꯦꯡ ꯂꯥꯛꯄꯅ ꯐꯗꯣꯏꯖꯥꯠꯂꯣ ꯑꯩ ꯑꯅꯤꯔꯛꯀ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯕꯩ ꯃꯥꯡꯕ ꯉꯁꯤꯗꯨ ꯉꯥꯏꯈ꯭ꯔꯁꯦ ꯅꯨꯄꯤꯒꯤꯁꯤꯅ ꯀꯩꯗꯧꯉꯩ ꯂꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯗꯤ ꯍꯩꯅ ꯌꯥꯝꯕꯨ ꯌꯥꯝꯗꯦ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯥ ꯌꯥꯏꯔꯨꯁꯦ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯖꯣꯅꯥꯁꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯦꯝꯄꯁ ꯃꯃꯥꯡꯗ ꯕꯦꯟꯆ ꯑꯃ ꯊꯥꯔꯒ ꯐꯝꯂꯤ ꯂꯦꯅꯤꯟꯅ ꯉꯥꯏꯈꯣꯅ ꯚꯥꯏ ꯅꯪ ꯂꯦꯟ ꯍꯣꯏꯒ ꯁꯦꯛꯁꯟ ꯄꯨꯟꯗꯥꯏꯅꯦ ꯄꯨꯜꯂꯦ ꯂꯦꯟꯗꯨꯕꯨ ꯅꯨꯄꯤ ꯀꯣꯏ ꯀꯥꯏꯅ ꯄꯥꯎꯒ ꯇꯥꯕ꯭ꯔꯣ ꯖꯣꯅꯥꯁꯁꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯂꯩꯁꯤ ꯂꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯀꯣꯏꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯩ ꯀꯣꯏꯔꯝꯃꯣꯏꯗ ꯃꯤꯅꯗꯤ ꯑꯦꯟꯖꯦꯂꯥ ꯀꯧꯕ ꯑꯃ ꯀꯣꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯦꯟꯖꯦꯂꯥꯗꯨꯔꯥ ꯂꯦꯟꯅ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯀꯣꯏꯔꯝꯃꯣꯏꯗ ꯚꯥꯏ ꯃꯥꯅ ꯁꯟꯗꯣꯛꯄ ꯑꯣꯏꯔꯝꯅꯤꯌꯦ ꯚꯥꯏ ꯅꯪ ꯃꯣꯏꯒ ꯄꯨꯟꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯀꯥꯗ꯭ꯔꯦ ꯑꯦꯟꯖꯦꯂꯥꯒ ꯂꯦꯟꯒ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕꯅꯦ ꯚꯥꯏ ꯂꯩꯁꯤꯗꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇꯩꯅꯦ ꯂꯦꯟ ꯅꯨꯄꯤ ꯀꯣꯏꯔꯦ ꯇꯥꯕꯗ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯚꯥꯏ ꯃꯗꯨꯏ ꯄꯣꯠꯊꯣꯠꯆꯥꯎꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯂꯦꯝꯕ ꯁꯥꯕꯅꯤ ꯑꯩꯁꯨ ꯃꯣꯏꯒ ꯄꯨꯟꯗꯃꯤꯅ ꯄꯥꯎꯁꯦ ꯇꯥꯗꯦꯅꯦ ꯆꯤꯡꯈꯩ ꯍꯥꯏꯕ ꯃꯨꯊꯤꯗꯨꯅ ꯀꯩꯝꯇꯒ ꯍꯥꯏꯗꯕ ꯖꯥꯠꯂꯣ ꯑꯩꯁꯨ ꯈꯪꯗꯦ ꯚꯥꯏ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯂꯣꯝꯗꯒꯤ ꯂꯦꯟ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯣꯔꯛꯂꯤ ꯏꯔꯥꯡ ꯐꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯧꯕꯒꯤ ꯅꯃꯥꯗ ꯑꯗꯨꯋꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤ ꯑꯈꯪꯕ ꯑꯎꯕꯁꯤꯡꯅꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯃꯤꯠ ꯅꯥꯔꯕꯅꯤ ꯖꯣꯅꯥꯁꯅ ꯑꯌꯥ ꯚꯥꯏ ꯁꯣꯏꯗ꯭ꯔꯦ ꯂꯦꯅꯤꯟꯅ ꯑꯁꯤꯗ ꯑꯝꯇ ꯆꯪꯉꯨꯁꯦ ꯀꯩꯗꯧꯕꯅꯣ ꯂꯥꯛꯇꯨ ꯂꯥꯛꯑꯣ ꯂꯦꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯂꯤ ꯂꯦꯅꯤꯟꯅ ꯂꯦꯟꯅ ꯚꯥꯏ ꯂꯦꯟꯗ ꯂꯦꯅꯤꯟ ꯎꯕꯗ ꯃꯁꯥꯗꯨ ꯈꯤꯇꯪ ꯄꯥꯈꯠꯂꯞ ꯇꯧꯔꯤ ꯂꯦꯅꯤꯟꯅ ꯑꯁꯣꯝꯂꯣꯝꯗ ꯊꯣꯔꯛꯀꯦꯔꯥ ꯆꯤꯡꯈꯩꯒ ꯂꯦꯟꯒꯁꯨ ꯄꯨꯟꯅ ꯊꯣꯔꯛꯃꯤꯟꯅꯔꯤ ꯀꯩ ꯂꯩꯔꯒꯦ ꯁꯤ ꯂꯩꯁꯤ ꯂꯩꯃꯤꯅ ꯄꯤꯔꯛꯄꯅꯦ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯅꯦ ꯂꯦꯟ ꯆꯤꯊꯤꯗꯨ ꯂꯧꯔꯤ ꯂꯦꯅꯤꯟꯅ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯕ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯜ ꯅꯪꯁꯦ ꯑꯩꯒ ꯄꯨꯟꯅ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄꯅꯦ ꯑꯁꯨꯛ ꯊꯨꯅ ꯑꯣꯟꯈꯤꯕꯁꯤ ꯑꯩ ꯉꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯩꯁꯤ ꯈꯪꯅ ꯈꯪꯅꯅ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯂꯣꯟꯅ ꯈꯪꯅꯔꯝꯃꯤꯕ ꯂꯩꯁꯤ ꯂꯩꯃꯤꯅ ꯅꯪꯒꯤ ꯅꯄꯥꯎꯇꯕꯨ ꯉꯥꯏꯔꯛꯈꯤꯕꯒꯤ ꯃꯍꯩꯔꯥ ꯉꯁꯤ ꯃꯥꯅ ꯐꯪꯂꯤꯕꯁꯦ ꯇꯥꯔꯤꯕ ꯄꯥꯎ ꯑꯩ ꯅꯪꯕꯨꯗꯤ ꯋꯥꯔꯧꯏ ꯂꯦꯟ ꯀꯔꯤꯝꯇ ꯈꯨꯝꯃꯛꯇꯦ ꯖꯣꯅꯥꯁꯁꯨ ꯂꯦꯟ ꯑꯃꯗꯤ ꯆꯤꯡꯈꯩꯕꯨ ꯋꯥꯔꯧꯔꯤ ꯖꯣꯅꯥꯁꯅ ꯆꯤꯡꯈꯩ ꯅꯪꯗꯤ ꯂꯦꯟꯗ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯆꯤꯡꯈꯩꯅ ꯂꯩꯁꯤ ꯂꯦꯝꯕꯤꯗꯤ ꯁꯨꯛꯂꯥꯟ ꯂꯥꯟꯗꯦ ꯁꯤꯔꯣ ꯅꯣꯏꯒꯤ ꯆꯝꯖꯕꯤ ꯁꯥꯕꯤ ꯂꯩꯁꯤꯗꯣ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯍꯥꯟꯅ ꯑꯝꯇ ꯊꯤꯗꯣꯛꯀꯣ ꯑꯗꯨꯒ ꯅꯕꯥꯅꯤ ꯂꯩꯁꯤꯒꯤ ꯃꯤꯆꯪꯗ ꯆꯪꯉꯨ ꯂꯦꯅꯤꯟꯅ ꯀꯔꯤ ꯂꯩꯁꯤ ꯂꯦꯝꯕꯤꯒꯤ ꯀꯦꯔꯦꯛꯇꯔ ꯅꯪ ꯀꯩ ꯈꯪꯒꯦ ꯃꯥꯒꯤ ꯃꯔꯝꯗ ꯅꯪ ꯀꯩ ꯈꯪꯒꯦ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯗꯣ ꯑꯩꯒꯅꯦ ꯅꯣꯏꯒ ꯅꯠꯇꯤꯌꯦ ꯂꯦꯟꯅ ꯚꯥꯏ ꯂꯦꯅꯤꯟ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯌꯦ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯍꯜꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯂꯦꯅꯤꯟꯅ ꯑꯣ ꯐꯩ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩ ꯋꯥ ꯉꯥꯡꯂꯣꯏ ꯅꯣꯏꯅ ꯂꯩꯁꯤꯕꯨ ꯂꯥꯟꯅ ꯂꯧꯔꯤ ꯃꯇꯝ ꯑꯃꯗ ꯅꯣꯏ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤꯀꯣ ꯚꯥꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯥꯁꯨ ꯖꯣꯅꯥꯁꯀ ꯄꯨꯟꯅ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯧꯐꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯦꯅꯤꯟ ꯍꯜꯂꯛꯄꯒ ꯃꯌꯨꯝꯗ ꯆꯪꯗꯕꯤ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯩꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯂꯦꯟꯗ ꯅꯠꯇꯅ ꯆꯤꯡꯈꯩꯕꯨꯁꯨ ꯋꯥꯔꯧꯈ꯭ꯔꯦ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯩꯅꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯦꯟꯒ ꯑꯦꯟꯖꯦꯂꯥꯒꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯄꯨꯡ 3 ꯍꯦꯜꯂꯝꯃꯅꯤ ꯑꯦꯟꯖꯦꯂꯥꯅ ꯂꯩꯁꯤ ꯂꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯀꯃꯥꯏꯅ ꯇꯣꯛꯅꯔꯤꯅꯣꯕ ꯃꯥꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯝꯃꯕ
Noi banise kamaina koinagrino. Mana koigena hairakpanida. Ada isu mari nupinena ikaikranina yabibane. Is pukchel ku chawdo. Ado aisu aina hairakoibanena ikairamnina yabibo iramdana ko. Is seijani ko. Nangde aina sunung sidi. Singa bone. Thazadiro. Thazaida. Ado kaigumba leksina hanjana sega hairaba. Nang mo hanjana kidoiro. Hanjana roida. Aduneba. Ado ay thamagi ko imana kaureba. Bye bye. Phone du hek thamkibaga len ngayak phone du koimen metli. Phone du ot payabo otlaga phamung nakan du da thamkhre. Mana phana mamit ngausarabasu laisi lembi budi nusidaba nate. Inkhalakpa matamgu aibaga ningakpa ngayaki oiba wakhal oibaga pulliba mamanabasingduga len pohong hongkhibani. Mahakna laisi lembibu thamoi singna nusi haibasi mahak masa phauba khangzade. Laisi lembibu ningsinglaga wakhal inu nungaitaba numit se yaukidaba nate. Bangalore gi mafam amadani miyai chalaba ahaladu mahaki leiriba nupamsa sing aduda asawbugi khonjelda khudom bit thin thin duna ngangli. Sahi kya sure makoi ye khongoli reiba big crab state to da mi ma kak thibabu chahi gyano noina changhaliba na thibong singduna kai kai charaga leyo mabu fangnaba thigadabane numit khudingi ai bosu na ngangan gano hayengi tiketo kakro phani sir chalo swaida kuine leirano leiramba nupamsa sing adu kirup yenglamdaga thokre asu kuiba matamsi kasu leitaba nangna lotpa ngamlabako aisu thikiba tabani aina hanglibo wahangsigi pakhum phongba ngamba nangbo aina pangthoke khankiba thabak khuding ngasi phawbada pangthoktana lakhidre aigi maikeida ayet papan mapirakpa khuding maru phangna muthat paibasi aigi wasakni